Sekmai Ching Kuki militant sing the Lotion Cray, Mizoram the Gimitay sing sat crow Hirak Manipur the Gimakoin the Lerakiba, Mapum Singbo, Faktok Lagatongan administration Piga the Vanita Lagliba, Kuki militant sing na, majority yellow Purupta, left and a good tarak bagi, Makata na, Ngarang ayupung mapan lom tarak bada, Awang Sekmaiga, Kang Pukpi district at Taina Bada Ladiba, Nong Tonban, Mamangi Nong Ponging Tau, Chingyang Paringi Mapamada, Kuki militant sing the Chingsang Paring a Sigi Makongda, Tari Bamitay Kulsing, Ngaglagliba Kunja Singagi Marakta Nong May Kapna Cray, Nakalani na Kutong Rakpadagay, Assam Rifles ki Kangbu Ama, Kutong na Pamrom the Sangsin na Bohona Rakpada, Masingyam Labasek Mai Ginupi Sing na, Lambi the Tatuna Tamke. Assam Rifles sing aduna Makoi, Kanglaton Bitam the Satkadavani Haike, Adumoy Namak, Nupi sing the Tingduna Tamke. Tungda Assam Rifles sing aduna, NH2 paring the Satke Taurang Lakpada, Tinglak Padagay, Sekmai gi oil pamlom da Fauduna, Amuksan na Bohona Rakpada, Sekmai Ginupi Sing na, Amukasu Tingduna Salan Kide. Togdo kasi toklaba matung ikan Canada na nakalani gi marakta khud thokna khiba nongthon ban mamangi nongpong ning thok singyang gi sarukta atopa Assam Rifles ki personnel sing kakhalakpa unakhe Sekmai gi khunja sing na haibada mafam adu yoksilakhiba Assam Rifles sing adu singyang asigi paring da leiriba Phailen kuki khullom dagi kakhalakpa oigani haikhe makoina singyang yoksilakpa ga kuki militant sing ga onsinduna khud thokna ramba khulngak liba khunja sing tamna bom kaya mathang kapsilaktuna tankhai rakhe Assam Rifles ki maike dagi helicopter fauba season aduna nongpong ning thok singyang gi akoibada nemna paisinduna khulngak liba khunja sing koitan tana rakhe adumoy namak Assam Rifles na bom sing kapsilaklabasu khunja sing gi maike dagi de khud hanbagi mahutta makoina position lawramba khulngak pagi bunker sing thadok na raktuna maike fang na senthok na rakhe asok apandi amata yauki de haire adubu khud thokna ki bachingyang gi angam basarukta kuki militant sing na makoi gi bunker sing sajinduna Lumlaga Kutong Kiba Mapamado, Assam Rifles sing the Fauduna, Sangsilaki Bagi Kudong Chaba Lauraga, Kuki militant sing the Nongpong Tau, Chingi Singyang Apumba, Paisen Kre Haide, Aduga AR gi Maiki Dagina, Chinkongi Mapam Karada, Kulngaksan Bagi the Magsagat Kiba, Mitay volunteer singi bunker Karatugai Kre Haide, Panbaya Bade, Nongtonban, Mamang the Leriba Nongpong Tau, Chingasigi Makongda, Awang Lakin Tabi, Santipura Masung, Tingrina Chingba Mitay Kul Sing Lerivane, Amaromda, Manipur ga yumthang na leiriba Mizoram da sahi kaya gi mamang da ge khundaragliba chawrakna mitei lising marirom Mizo Student Union yauna tongan balup kaya na Mizoram thadok thuna satkina ba hairak badage kari thoklaga dagi haiduna aki akhang pokna re haire thokdok asigi matang da Mizoram dagi fangba pawgi matungin na numit nini gi mamang da Manipur da nupi ani da amot pathabak sing chathaki haibagi video ama viral oirak badage hana dagi hauna Mizoram da lerakhiba mitei sing da aki akhang piba haurakhiba adu Kangkan kansilaktuna Mizoram thadokuna satkinaba wafam phongdokna rakbani haire pawasina hai me ahum dagi hawduna thorogliba Manipur gi phurup masel gi landa Mizoram da leiba maitai singda thoina akaiba pirakhiba leikidre loinana Mizoram da leiriba mitai singa Mizoram government ki maruiba official singa gi marakta hiram asigi matang da wari sanakibadasu Mizoram da leiba mitai sing karimta sogal loi chapchaba protection piduna thamgani haibana singba wafam kaya phongdoktuna thajaba pibadage Mitay singsu adumak lengdana lerakibani haire adubu ikhang khangawdana Mizo Student Union MSU gi president na nakoidana Mizoram dagi mitay sing hankibana faragani haiba wafam phongdorokibane mahaki wafam asibu Mizoram ge zoro nasu sawatladuna state adu da leiba mitay sing mayum dagi mapan thokanu haibana singba akanba wafam sing amuka su phongdorokpadage mafam adu da lerakliba mitay sing mipaiba pongnarakpani haire sairaksida Mizoram bo maning tamba state ama ohengani haiduna Lantheng nakiba Mizo National Front, MNF ki Peace Accord, MNF Returnist Association, PAMRA ge General Headquarter, Aizol gi Secretary General, si Lanthen Lobana, Kuyek Piduna, ngarang thorokiba Mizo lol da iba Cherola madang. Mitay sing hankina ba akan ba wafam sing phongdoktuna khangalakibani haire. Wafam asidagi hawzik Mizoram da leriba mitay sing mafam adu thadoktuna chelhogdrabade hingadra natraga sigadra haiba khangba ngamdre haire. Panba yabade Manipur da Kanglup Maselgi lan haurakibadage Mizoram da leragliba mitay singda Mizoram lengangna nakoi ingna chingna leiba ngamnaba Manipur government da Manipur da thogliba irang asi makata na thoktanaba taksilu haiba wafam sing phongdorokiba leikhrabani haire loinana Manipur ge lana maram oiduna hawzik Mizoram da selakpa kuki jo lising taragani thoirom Mizoram da sangjafam lawduna leraglibane